Good morning, ma'am. Dustbin ay ito ko nga ini sulak-lak Pijut. Ama namjarake. Hi guys, good morning, ma'am. Ngasi ipam lomda haijibot ama yaroge. Haijibot se nupa mayum ne buko. Ado nupi memda chatpadi yaroi akhoi ma oina chakane buko ngasi. Aduduna aidi chatlaroi luhongbado oina chatlani ado ngahaktang yoruge tawbune buko. Ado Fazabre guys. Hazing put mapam de halaga ne ichanupa ahangi parents meet amuk tadana chatlure kakchingda. Thoi dadai manak talak pa. Tinni yi. Kijadro. Na. Chalo. Papa manak ta. The cold coffee mamam tang thakhi ge na tawon. Thumbadi nang gidun hele kwa chatho hendiye ngasai to breakfast tawraga chatpanina chak to chaadabanina ne dum chak se lamjhalak pa haitare dugi khamen asinbaga tawraga metlaga hawai ama chamna thongjalaga ne chak yaudra chu dum charajena ne dumaina chagena semine ai hujik yang kuiraba aina sigi khamen achouba je metla chaningakpa je dui semambane adum yengbiyo mayam dum chaba budi yaramani yam hawbane buko sije adum haidi chamna dum hawbane ba aina hawai ama chamna thonge aduga adum charadabane buko Sorry. Kinere kamen sunbaga amet pado sigana hawai thok tawraga kam thoine kit care da thana bagi akhoi si hek manak tane hai bako ada gari diai macha khami sidani akhoi gina sidane ado magi kaino ha Oh, naktina e buko nakpasina di phare angang macha ma thambagi de care thamge tawbune ba adugi haina ba kari leige kamai tawge do yenguge tawbune mama yare dum chalo papa ga gari lai ne he gari lai ju bra yar bodona जो चाबन त गलत दिया बचा पोसे असो ज्ञान बचा पोस दगी असि जे खल्ली जिनि होंगने अदुना ने यंबा ने आइने पीबे नंग नसा काय कॉफी दा चारा मा आई दि सब थनि दे माय चॉकलेट सिंग सिदा सेगाय बाव रे मामा ना तू वाव माको मांग दो बिरके Mama hanga kenang hai ruye. Ngasi di mayam puklau bi marum pubi amta thongjage na ne tawmane ama dinate ani ne bako ani na kilo taba ado aina sida tilhou ding ocean gre maru marang tawraga hing kari kra ngaugre chanam ga tilhou ga sing anaubodo atekpado adu khitanga hapkena sida sembal loire si hapsan jagra ge silai re thongda pot
ꯌꯥꯡꯒꯪ ꯑꯅꯧꯕꯁꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯞꯄꯅꯦ ꯑꯩꯅ ꯃꯈ꯭ꯌꯥ ꯃꯨꯕꯤꯗꯣ ꯈꯤꯇꯪ ꯍꯥꯞꯀꯦ ꯁꯨꯃꯥꯏꯅ ꯈꯥꯡ ꯃꯅꯥꯗꯣ ꯄꯥꯏꯔꯒꯅꯦ ꯃꯊꯛ ꯃꯈꯥ ꯊꯣꯛ ꯑꯣꯟꯊꯣꯛꯄꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯔꯨꯝꯗꯣ ꯀꯥꯏꯗꯅꯕ ꯑꯣꯠꯇꯕꯩ ꯋꯥꯅꯤꯗ ꯃꯆꯨ ꯈꯔꯗꯤ ꯍꯥꯞꯈ꯭ꯔꯦꯀꯣ ꯑꯇꯦꯛꯄꯗꯣ ꯑꯗꯣ ꯃꯆꯨ ꯈꯤꯇꯪ ꯍꯥꯞꯀꯦ ꯑꯗꯨ ꯃꯣꯔꯣꯛ ꯆꯥꯟꯅꯒꯗꯕ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯤꯇꯪ ꯍꯥꯞꯆꯒꯦ ꯊꯨꯝ ꯃꯆꯜꯗꯣ ꯑꯗꯨꯗꯣ ꯈꯔ ꯍꯥꯞꯄꯦ ꯁꯤꯅ ꯐꯤꯁ ꯃꯁꯂꯥ ꯇꯥꯁꯟꯅꯕ ꯊꯨꯝꯗꯣ ꯑꯗꯨꯝ ꯍꯥꯞꯍꯧꯔꯒꯦ ꯃꯣꯔꯣꯛ ꯃꯆꯨꯗꯣ ꯑꯗꯨ ꯈꯤꯇꯪ ꯑꯃꯒ ꯍꯥꯞꯆꯔꯒꯦ ꯃꯆꯨ ꯐꯖꯅꯕ ꯃꯊꯛ ꯃꯈꯥ ꯑꯃꯨꯛꯇꯪ ꯑꯣꯟꯊꯣꯛꯈꯤꯒꯦ ꯑꯗꯨꯒ ꯉꯧꯔꯒꯦꯕ ꯁꯨꯃꯥꯏꯅ ꯈꯥꯕꯩ ꯁꯨꯡꯊꯥ ꯊꯥꯗꯕꯤꯗꯅꯦ ꯈꯥꯡ ꯃꯅꯥ ꯑꯅꯤꯗꯨꯗ ꯄꯥꯏꯔꯒꯅꯦ ꯊꯣꯛ ꯊꯣꯛ ꯑꯣꯟꯕꯤꯕ ꯉꯁꯥꯏꯒꯤ ꯃꯔꯨꯝ ꯀꯩꯀꯥ ꯃꯈꯥꯗ ꯂꯩꯈꯤꯕꯗꯣ ꯑꯃꯨꯛ ꯃꯊꯛꯇ ꯄꯨꯈꯠꯂꯛꯑꯦꯕꯀꯣ ꯑꯗꯨꯒ ꯉꯧꯕꯤꯔꯒꯦ ꯉꯥꯏꯍꯥꯛꯇꯪ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯌꯦꯡꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯂꯨ ꯑꯉꯥꯡꯕ ꯑꯃꯁꯤꯗ ꯃꯀꯨ ꯈꯣꯛꯑꯒꯅꯦ ꯈꯥꯏꯗꯣꯛꯑꯒ ꯊꯝꯃꯦ ꯁꯤꯁꯦ ꯃꯀꯛ ꯃꯀꯛ ꯇꯧꯔꯒ ꯍꯥꯞꯆꯜꯂꯒꯦ ꯑꯂꯨ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯗꯤ ꯍꯩꯅꯗꯦꯕ ꯑꯍꯥꯟꯕ ꯁ꯭ꯇꯦꯖ ꯌꯧꯔꯒꯦ ꯌꯦꯡꯁꯤꯀꯣ ꯋꯥꯎ ꯌꯥꯝ ꯐꯖꯔꯦ ꯑꯃꯨꯛꯇꯪ ꯍꯥꯏꯐꯦꯠꯇꯪ ꯂꯦꯡꯒꯦꯕꯀꯣ ꯑꯗꯨꯗꯨꯒ ꯏꯁꯤꯡ ꯑꯩꯅ ꯃꯍꯤ ꯍꯥꯞꯅꯕꯅꯦꯅ ꯁꯧꯍꯜꯂ ꯊꯝꯃꯦꯕꯀꯣ ꯑꯗꯨ ꯍꯥꯞꯆꯜꯂꯒꯦꯕꯀꯣ ꯃꯍꯤ ꯍꯥꯞꯄ ꯌꯥꯔꯦꯕ ꯍꯥꯏꯐꯦꯠꯇꯪ ꯂꯦꯡꯕꯤꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯍꯤ ꯍꯥꯞꯄꯒꯦ ꯃꯍꯤ ꯁꯥꯍꯜꯂꯒ ꯊꯝꯃꯦ ꯀꯪꯍꯜꯂꯒꯦ ꯃꯍꯤ ꯍꯤꯡ ꯀꯩꯀꯥ ꯑꯗꯒꯤ ꯍꯪꯒꯥꯝ ꯃꯔꯨ ꯀꯩꯀꯥ ꯑꯩꯅ ꯍꯥꯞꯅꯤꯡꯕ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯗꯔꯀꯥꯔ ꯇꯧꯔꯦ ꯑꯗꯨꯗꯨꯒ ꯁꯤꯁꯦ ꯈꯥꯡꯗ ꯂꯩꯕꯒꯤ ꯃꯍꯤ ꯌꯥꯎꯕ ꯃꯥꯟꯕ ꯋꯥꯅꯦꯕꯀꯣ ꯃꯍꯤꯁꯦ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯁꯣꯛ ꯇꯧꯕꯒꯤ ꯃꯤꯅꯤꯠ ꯑꯝꯇꯪ ꯁꯧꯍꯜꯂꯒꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯞꯊꯅꯕ ꯇꯧꯔꯒꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯏꯟꯖꯥꯡꯗꯣ ꯃꯆꯨꯒ ꯌꯥꯝꯅ ꯐꯖꯔꯦ ꯈꯤꯇꯪ ꯀꯩꯅꯣ ꯃꯅꯤꯟ ꯍꯟꯊꯍꯜꯂꯦ ꯑꯗꯨꯗꯨꯒ ꯍꯥꯞꯅꯕ ꯇꯧꯔꯒꯦ ꯇꯥꯃꯣꯒꯤ ꯇꯦꯡꯀꯣꯠꯁꯤꯗ ꯂꯩꯔꯦ ꯏꯟꯁꯥꯡꯁꯦ ꯍꯥꯞꯊꯔꯒꯦ ꯃꯔꯨꯝꯗꯣ ꯍꯥꯞꯄꯛꯑꯒꯦ ꯀꯣꯠꯄꯗ ꯇꯦꯛꯍꯧꯔꯦ ꯃꯀꯣꯛꯇꯤ ꯀꯌꯥ ꯄꯥꯝꯗꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯄꯨꯛꯂꯥꯎꯕꯤ ꯃꯀꯣꯛꯅꯤꯅ ꯃꯥ ꯑꯗꯨꯝ ꯆꯥꯕꯅꯦꯕꯀꯣ ꯄꯨꯛꯂꯥꯎꯕꯤꯒꯤ ꯃꯀꯣꯛꯇꯤ ꯑꯗꯨ ꯑꯗꯨꯝ ꯍꯥꯞꯄꯤꯔꯒꯦ ꯑꯃꯅ ꯑꯩꯒꯤ ꯇꯥꯔꯦ ꯃꯍꯤꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯍꯤꯁꯦ ꯌꯥꯎꯗ꯭ꯔꯦꯕ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯉꯥ ꯊꯣꯡꯕꯗꯣ